Mana beauty contest saruk yagani tabada sargi classmate mamanavising tungda miwa ngangnaba hori. Pisumpo phuini khangdaba mana beauty contest yawradi phajabda loirani. Khungang Nupi Amana beauty contest yawba lakpada mayamna Noknabikhi. Adabu mamaidadi. Ngasi khudol tamjagadari warisi taibungsta dasem thokiba thamoi huba yam inspiring my body amane soidana nungaigani loifau taminase hayeng kari thoni khangdabna koi miyoibagi punsi se angakpa nungaiba awaba khudingmaksigi yansannaraba mahaudo pulap punna piba ngamlibane ngasi mamampagi maralna gapsap tawribana hasing hayeng mikha poloi tamba ngambanate ngasigi laire macha mombati mangala chawrakpa hayeng gi thanlangi mapoirak loi haiba ngambanate ngasigi wari se laire bai mungi nupi mcha amagi wari ne mana heng chawraga mapabungi phama chadu deida mapabungi mateng pangdra dum leijagi khanjabi icham chambi khungang nupi mcha amagi wari ne nupi macha sigi maming do thi ha kawe magi mayum se saharnagi thamna leiba jingyagi khungang amadagi ne do thi apok popok pina picture piling ne ki tambirakpana ma phisu pizamba hingol koiba chak thongba sa san senba mamma chuta na hiri adubo ayama matamda mapabongi mating pangdana phamdra charukna dodi nupi macha ojaraga suma keba mongba mamal yamba phirol set chaba arangarakta tawba haibasi ma karino khangjarakte laisabi macha farakpada maring mamana bisingna makhuda phone ama ungare madamada manghanbadu mari nongmata yawraktri nongmata mamampada phone ama leibiu haibisu haikitri Phamduna makhoi imungi amata ngairaba sel lakpham oibna dodi makhong mari panba marupsing nuwada loinaza ayama matamda mapabungi mating pangdunta leikhi adubu lairabda lai thokpa haibdune makhoina fanakana sunomjaragasu makhoigi phamdudi nongmugi senthohandarki nongmu numidang ama mamampani chakchangna chak thongna yam nungaitana sanakhiba wari makhak dodi namagi kadagi taba phangki mapabungna khonjel nikna mamada haibadu aikhoi ki farm se asibuga chamana sale kari upai nina tawgadaba migi loan singba loigadaba suwale yumsi munkiduna aikhoi leifam leiraroidra khanbadai wakhal se mitkubamda pothafum khangde mapabungi wahai kharase tarubdagine phamgi khangpuk sangda saurkhibi doti magi laibaki numi thoraknaba masana changthokpa phirefama lawjarakhiba ahingsa doti mapabungi wahisingdo hanjinjiningsing mabi chadum chintha mathanda warepsaki mana kanna honaduna mamampabu lairabagi komsdegi chingkhattabe yade panbe yae madudi doti larekta suma honaba kalle school la talak parasing school suti tharakpaga phamda laktuna mapabunga dum araimi nei asum nama chawrokpane doti matam kuina dei mana tungsin jarpa sin puru thugaiduna sargia chobo university amadama larik makha tamthanaba sem sarakhi entrance test kidam mahak ahing nongsoiba phaw larik padana hunazaki 2018 da mahak national academics university da tamba yaragadaba sadra sing list thadorpada pawste da hapakpada magi sumaming yaurakhi doti mapunsi ahan boina mogi khungangdagi tham leiba saramada lakhi Mahi tam thabasna changadaba selgidamak hanadi wazaraba pokpa pianina ahenba kukchiktanamgidamak moigi university me anakna leibi restaurant amadama sebari waitress amuna suthabak tawba horoki magi changadaba sel tanchinjaba horoki university so restaurant so animak suti leiba nongmai chungmidadima migi farmna sangi sangum sumba chale internet ki juksda doti manmongta aremada manghangide hojik warisigi yam nungaiba yam interesting leba matang yoslakadore makha taminase yai farabun minamane doti pung them khredana ma hobe university tam salagli university campus yoslakpada ukhongsing da sabak nongna naps number advertisement gi jabang sing du uri kari boiragaba junction dune yenglubada beauty contest amagi yorongki doti ma yosnge try to the yade Karigumba manadu mana phanglagadi senphamdu mapabungda loan singdoknaba thaki ge haina ma chapyungna khanjarame
Mana beauty contest saruk yagani tabada sargi classmate mamaanabising tungda miwa ngangnaba hori. Pisumpo phuini khangdaba mana beauty contest yauradi phajabda loirani. Afaba fataba punna lerambana mabu support tawjaba mabu thamoising nungsijaba mamaanabising so adumok thorakhi. Tasengna ma sasan sangum marakta sarokhibi Khungang ningol doti magi nungpal animaki phajababu bisar tawnabagi ngaiduna dairiba beauty contest gi phamak takta thorakhi. Keba mauba hijaktaba madi masu maingal singaduna kapsalakputade mangonda tamnana kapsalaklibawai masada hainadaba phawkhi. Adubu mahusagi phajabana khusemgi phajabasing maithiba piramkhi lakthuramkhi. Juri aduna makeup na hadaba magi mahusagi phajaba amadi luna tinajabi mamanabising na mateng pangbiduna sem samina kiba magi achamba pisol dabu thumna khoidajaki. Mana tamlibi university sigi Miss University title do thina lore. Adubu warisdi sidi horakpada ngairi thajadaba mai pak pasne rothi masana masabu thajajab hengalakhi amali 2019 da pangthokdaba sarsim thongbugi achogo beauty contest adasu man university represent tawduna masarup yanaba sem sarakhi wari tabiri batona so bhamna sagat piramane maduri sarigi thakta pangthokpa beauty contest asasu do thina winner oirakhi magi mathangi pandamsdi mana leriba Vietnam lebaksigi khwaide chawba Jati ki thalta pangthokpa dugumba Vietnam ki tongan ton famsing dagi wakhalok sing chawbi sakhin bi kyana saru yargadaba lemjana fam oiraba Miss Vietnam title try to vibesne inakira khunbai mungi saknarabi model kya yauna contest saru yaki asigumba leibak amagi khwai mapung phana phajabi khanbagi khwaide chawba competition asdaso skin care routine gi mhota dental care routine na satharki bai khoi ki haplaba chungya gi khungang gi dothina lemjana fam oiraba Miss Vietnam ki title si huki Tamhauraba magi mungamadi khungangi khunja singaduna adugumba nuksibana thanba tangna thokadaba mikupta TV mana makhoi miyam punna hupchin harawi mapi chadum chintha mathmoi pening na khibane title asigi mathakta dothi lupa lakh tarani thoigi sanpham amaso mana oina phangki sanpham simana lupa ma kai thokjada mapabungda pham semjinse magi makhong mari pan marup singdo makhoida nong yuda phamda thambi siaina khusinaki Mingchat paisa khangna dote masni prithvi ki bham kya magi fan base leire Vietnam gi achok chok advertising amadi modeling agency kya na magi ahang matam tabulum na hore punamak se oidna dote masana chaw thokpa napal haid marik amada pakta ingta pi thogulon khangbi thabak phabi khungang ningol do moina magi ahang matam na mapabungi mating pangduna Miss World title gi damak so doti sem sa hore magi warisna Vietnam gi mioi la kya da masana masabu thaja jana buthona hapaktuna doti bo idol amoina sula na hore nang kanano kadai di la ya haibase masimaroide